अहानबदा मरुओइबा पाउ कोऑर्डिनेटिंग कमिटी ऑन मणिपुर इंटीग्रिटी कोकोमी की अनोबा कन्वेनर ओइना 𝐁𝐫𝐸𝐬 𝐁𝐫𝐸𝐬 थबक तौबा हौरगनी। All India Congress Committee AICC Secretary amasung party asigi Manipur in charge Christopher Tilak ngasi Imphal-da thumdakre. Northeast Windona Sandok Sariba Nimidangi Pau Ming Tabiriba Singbu 𝐶𝐫𝐸𝐬 Krumjari Hosik Pau Sandokna Pizari Coordinating Committee on Manipur Integrity COCOMI ki Anoba Convener Oina 𝐁𝐫𝐸𝐬 𝐁𝐫𝐸𝐬 thawak tauba haurakani ngasi lamfelda leiba COCOMI ki office da mikhal pangthoklaba matungda 𝐁𝐁𝐫𝐸𝐬 bu kumjalisangani kuntaruk kuntaret ki convener oina khankibani mikhal mai paklaba matung COCOMI ki convener oina thaupuba hauragadaba 𝐁𝐫𝐸𝐬 na paumi singda phongtokibada Manipur da thokliba irang asi kari maramgi kanana kamdona thokhalibano haiba miyam punna khangduna leiraba ngaktani maram aduna irang asibu lotion handuna manglomda changsinduna ing tappa dangdu leitaba Manipur ama oihennabagi thabak thoram sing paikhatuna kangluf amaga gi marakta khenaba leitana amatta oina sangsin minaba mathautai haiba wafam thamki कोई हो कि 2025 की जनवरी तांग कुन गा माथोइदा कोई कोकोमी की अनोबा चना कांगलो नमा कॉन्स्टिट्यूशन नमा कोई एडॉप्ट तौर मतुंगदा चना कांगलो नदुगी मतुंगिना कोई अनोबा मरुइना ऑफिस पुरीबा ऑफिस की ताम मसी चही अममम जनवरी की तांग कुन गा माथोइदगिना नेक्स्ट मथंग चही की जनवरी तांग कुन माथोइ फावबा पुबगी चना कांगलो नदुगी मतुंगिना हसी से कोई अनि सुबा कोई जनरल बॉडी मीटिंग कोकोमी की ओबा जनरल बॉडी मीटिंग पांथोक जखरे हाय जनरल बॉडी मीटिंग असी मफोंगना मेंबर चामगा मफुत्रा मफु हुमदोइना सरुक यादुना तोंगान तोंगानबा कोई सिविल सोसाइटी ऑर्गेनाइजेशन 85 अमदी कोई ब्रांच की कोकोमी की ब्रांच की यूनिट मेंबर सिंह सरुक यादुना कोई हाइबा जनरल बॉडी से पांथोकी होनोबी मतुंगिना जनरल बॉडी सिना ngasi कोई चटखिबा टर्म 2025-26 की टर्म असी ऑफिस टर्म असी लोइबना मरम ओइराकांदा नौबा कोई इलेक्शन तौदुना ngasi की जनरल बॉडी मिफम असिदा चलिबा टर्म 2026-27 की दमकता नौना थौपुगदबा कोई मियो सिंह खले हाइबा कोकोमी की नौबा ऑफिस टर्म असी कोकोमी की हुजिक कोई ऑर्गेनाइजेशन एंड मोबिलाइजेशन सब कमिटी की कन्वेनर सु ओइरिबा यूसीएम की प्रेसिडेंट की थौसु पुरिबा कोई कोकोमी की हुजिक कोई यूसीएम की प्रेसिडेंट सु पुरिबा कोई 𝐁𝐁𝐸𝐬 𝐁𝐸𝐬 ना कोकोमी की अनोबा कन्वेनर ओइना कोई चार्ज लौबगा लोइना ngasi की जनरल बॉडी ना याव पिदुना खुदक्तगी कोई चार्ज लौग्रे ऑर्गेनाइजेशन नमदी मोबिलाइजेशन सब कमिटी की कन्वेनर ओइना यूखाइबम सुजित कुमार खुमन्ना हेरिकोन की प्रेसिडेंट ना चार्ज लौरे लोना ना कोई लाइव खुरम जयंता जनरल सेक्रेटरी CCSK ना फाइनेंस एंड रिसोर्स मोबिलाइजेशन की चार्ज पूरगनी मरी सुबदा कोई इंफॉर्मेशन एंड पब्लिक रिलेशन की कोई सब कमिटी की कन्वेनर लिपुन की हुजिक कोई बीपी ओइना लेरिबा फिजम श्यामचान ना चार्ज पूरगनी अदुगा जनरल एडमिनिस्ट्रेशन की ओइना कोई यूसीएम की सेक्रेटरी की थौ पूरिबा अपुन शांतना पूरगनी कोकोमी हाइबसी साइ मांगदा मवांगी कन्वेनर ओबिरम बाय कोई थौबुलसु थंबिख्रे कोकोमी से कोई कलेक्टिव responsibility in the collective wakta ekoi manipur da leiriba civil society organization singna pullaga punba wakhalo lamada manipur khunai gi dama punba manipur amagi dama thabak tawjaba thawai khara pujaba matam gi ekoi chahi amamam gi oiba thawai punarakanda ekoi laipak ki oiba issue kya de koi saru gamina nabagi ulba apex body amakhang koi kokomina hujiksi laiba sida haukiba megi 2023 gi megi hum dagi lakhiba dungloba manipur da leiriba crisis asigi maru oiba waroi sinamang si phauba leitana laktana leiriba sida ekoi leipak miyam da tangdu leita daba manipur miyam da ekoi neta daba punsi mahing ama hingaga leiriba sida ekoi punamakna amna cancel loina ekoi punna thawa thabak thorom tomina gadawgi tangai fadana mangda taaduna leiriba singi manung da ekoi leiriba crisis asi matau karamna resolve tawrakanda loisilakanda tangdu leita ba manglom da singsinba manipuri ma kunai ama karamna ohelakadagi haibasi kokomi gi amna sauna mangjaba amusung
तौदबा यादबा मांगदा लेरबा टास्क मनी आइना कोइना लौजबनी मरमदुना हौजिक लेरिबा इशू सी चही अहुम फाजलकदोरे इशू सी क्राइसिस सी कनाना रमना ओहेलकनो हाइबसी हौजिकती लेपाक मयाम पुनमुना खंगमिनरे मरमदुना कोई पुन्ना लमदम सिदा खुंदा मिनरिबा कांगलु फुरु पुन्ना मगना कोई इशू से क्राइसिस से मुन्ना खंगमिनर कांदे कोई पुन्ना फमिनदुना कोई अमगा हाना लेनरंबा थाजनदबा नत्रगा कोई मरक्ता लेरंबा फर्स्ट डिविजिटिंग नत्रगा कोई मरक्ता लेरंबा नुंगाइनदबा ओहेलइबा फिबम सिंगा सिंगा सिदे कोई कनाना ओहेलपनो कांगलुपमगी मरक्ता कोई ग्रुप मसेलगी मरक्ता ngasi कोई खाइबुं ताहनबो होनरिबसी ngasi कनाना ओहेलकनो आइबसी ngasi लेपाक मियामना ngasi दी पुनमुना खंगनर वाफम मरमदुना कोइना तौगदोरिबा थबक्ति करिनो हार कांदा ngasi इशू सी पुनः खंगमिनरबनिना इशू सी पुनः रिजॉल्व तौनो बोनबदा अखोई कांगलुप फुरुप मसेलगी मरक्ता अखोई नुंसिनदबा नुंगाइनदनबा पुनः मक्सी थादुओकांदा अखोई मांगलोमदा चंगसिनबा अखोई तंगदु लेताबा मणिपुरी खुनाय अमा सेमगतपगी तंगाइफदबदु लई हैबसी कोकोमीदा फाउजै All India Congress Committee AICC Secretary amasung Party asigi Manipur in charge Christopher Tilak ngasi Imphal da thonglakre magna Imphal International Airport da thonglabaga paumi singawnaba amada haukiba chei manga romasida center da paliba lengakna Manipur gi damak thabak amata ningtina pangthoktre Manipur da senmilon gi fibam ka hena sokle border security internal security gi fibam ka hena sokchile border security na mathau tawriba border fencing to dek tuna thamlamba thawong nungnangba po I heba wafam thamki loinena mahaki khongchet asi MG Narega gi mahut sinba bill ama puthokibagi mayokta changsiliba khongjang mapung fahanabagi damakta Manipur da lakpani haina phongdoki purpose of visit 10 days back our state in charge Saptagiri Ulaka ji came here and he has planned for a protest regarding the name change of MGNREGA and basic change of the scheme. So I have come here to take it across all the assemblies in Manipur. For how many days you will be here? I'll be here for the next 1 week. So I'll be traveling both to the valley and the hills. In how many districts you will be covered? Some 4-5 districts I will be covering this time. One question. Recently there is a famous in border fencing in Indo-Myanmar border, and just before some weeks ago, such things has happened same during this president rule period. How you see such development in the Indo-Myanmar border fencing? See, as far as this government at the center is concerned, whatever is happening, there will be a basic intention behind every act. And what has happened in Manipur is very unfortunate. For the last 5 years, they have irresponsibly handled the state. The economy is in a big disaster. And now security is a problem, border security is a problem. And I don't think they are really serious about even the president's rule. The last time when I came here, we had a band by one of the underground groups. So what is happening in Manipur, people are watching it. And you will have to sensitize this. Media has to sensitize it. So Manipur is still in turmoil. The people of Manipur, especially the IDP, don't want to hear the name of BPC or the Manirega. So how brought as a scheme for empowering the poor, particularly in many states, women have been part of that particular program and they have got really empowered. So it's a scheme. And as far as MGNREGA, the name Mahatma Gandhi is concerned, we all know what is the significance of Mahatma Gandhi in this country. So I have come here to basically speak about the ideology and the concept behind the scheme. Karigumba information amata piramdana Khurai Konstam Laikai de Leiba Khurai 𝐋𝐢𝐯𝐞 Junior High School gi campus ta nongna sagalakpa RCC gi classroom ani thugairam babu Laikai gi club maina paibi amadi Maikai adom gi miyam gi Maikai digi yanindaba phongdrakli ngasi nungthil Khurai AC gi MLA L Susindro Masayauna laklaga JCB na chingba sizinaraga sariba classroom gi building adu thugairam bani hari karigidamak saba loshilaba classroom thugairam libano haina
hangba wahanga loinena lenga ki mari lenaba authorities singna action lokhatpiu haina maike adom gi miyam gi maike digi phongdorakle adum oinamak thazaba yaba pau amagi likhun matung inna MLA Susindro gi maike digi phongdorakpagi matung inna school adu sanaba haikiba mafamda saramdabadagi tugaibani hairi अकोगी गवर्नमेंट की स्कूल चौखट हनब प्रोग्राम अमदा गवर्नमेंट ना कंस्ट्रक्शन हौरब स्कूल असिदा अकोइना हराउना येंगदुना सेनादुना लेजबनी अदुबो ngasi without any reason, without any information, without any document अकोगी स्कूल बिल्डिंग अनोबा सागले बसी थुगाई बिरमबसी very unfortunate, and we condemn it. It should not be repeated again in Manipur, anywhere in the world. Masih aku hajaning ya hana. Ay ngasi se kung ani ke minitra ta bakanda ay ngon the pool tore ay lekai ki naw pising mana se asmai to gana ko school no ba sa ba thugai re na ada ay ba tholok pane tholok ko de thugai bu loi rambe adu ko GCB so somda mamai lei ra loi na college da thau de gi lei ramme adu duga adu bo ay na ay gi pen da ba se hangning ni mangon do ay gi question je sarkari gi de mak to no kan am lo chi nga si si lai bak ti bana ko gi mara pa gi ngi so ko gi mamang gi school popular high school se da ko gi self help group ki moigi meeting amal lay hadana mayam se loina sakkiba adu timing sitin mera pai bijo mo laite ai ani hum khaktane aduna ai isamak yaw ga ai se chela kan sars dai wang hangning bane aina kari gi damak loan la aga smana to biri bano akoina lekai gi club ki lady mera pai bi isamak su lady kari ma paw information am ta pidana thugari se kari gi no hai gi hana tan ba do fut am khakta ngar kan ma se gari ka khat ki bana hale ai yam nu ai tan pen na hale ai school ji ma pham zero kan dai bo khong kap te da khai pi zo tai adu ki mati nuai je de akoina school ji sagal ko ma tan ta ki mati harau je school ji expand to dore nuai dore higher secondary on dore sakhat po dore smart city ole Kodi mag sa kon laban kalu da ako gitamo dito ki matik mo ay sa popoksa na bani adu po na magsige ona tayo na ba to bidi sa adu ki matik ko furay hay krumo kung handa na yang bamiyang nilay kai si mo sita bani hanan lawing nga sige tawag nga sige ay hay ning alin na pandin taw yan CC Higher Secondary School gi kumjalis maga chamapan marifadara tarok marifadara nipan gi batch ki chahi gi oiba general body mi fam ngasi Imphal East District ki hengang gi hana chingda pangthokre Sesian Forum gi oina pangthokiba mi fam adda mamang chahi da pangthokiba tongan ba thavak thoram kaya amadi tungda tawrakada ba thavak kaya gi matangda kupna khanaki loinena forum asina Kumjalisangani kunhumdoi gi me ahumdagi haukiba jai ahum sugadawraba lan asida awaba taraba Midei ichil inaw kayada mating kaya marung pangki makhatana su leptana khunai asigi amadi mahairoi singi yaifa thaurangi thabak thauram kaya pangthokna basu wasak minaki mifam aduda wangang laduna Sesian Forum gi Executive Committee gi Secretary Takhelambam Robinson hai Sesian Forum gi member mayamna cooperation pibi rakpana CC Higher Secondary School gi class 10 amasung 12 gi examination singda mark wangna fanglakpa mahairoi singda manamathum piduna puning thogatpa ngambani masigi mathakta lingzal manaba asina sumaram oiraga mamang chehi gi ising ichau da awaba taraba Sesian Forum gi members singda yamdaba thidana chana thaknaba mateng khara da oirabasu pangbangam kibani masigi damak Executive Committee gi mahut silaga Sesian Forum gi members sing bu thagatpa amadi tawbimal khangba utli loinana forum asina pangthoke khanjaba thavak toram mayam ama leiri masidasu member mayamna soidina cooperation pirakani habiki thazaba thamdi haki loinana tungda lakadaba forum asigi committee singnasu forum asi matam sangna lehona ba honarakani habiki thazabasu thamli Sesian Forum bu kanagumba amana lanai khudung chaba launabagi platform ohenna ba honarak yaroi haiba wafam singsu thamki atai wangang kiba singnasu Sesian Forum bu hena saukhat hanaba wafam kaya thamki Universal Friendship Organization UFO Imphal West Headquarter number 1 Langthabal Furamakom Battalion gi Kuntaruk Suba Rising Day gi thoram ngasi achamba thoram amaga loinina battalion aduda pangthokre thoram adugi manung channa UFO gi members singna organization asigi luching purel RK Manisana gi mafamda ikai khumnaba utlaba matung Langthabal ningobam gram panchayat ki pradhan sapam jotinna ivudo pakhang bayekpa malem gi firal
चिनखतखिबगा लोइना ऑर्गेनाइजेशन असगे मेंबर सिंगना फिरालगी मफमदा सैल्यूट पीदुना इकाई खुमनबसु उतकी ngasi thoram aduda UFO gi Secretary General Y Meraba Angom thangtagi instructor Nomaitem Bizoi thangtagi instructor Laishram Madhuchandra Battalion Commander Singh Battalion Secretary Singh Yauna Battalion asigi makhada leiba branch Singh gi Thaupuroi Singh amadi Manipur gi tongan tongan mafamdagi lakpa UFO gi member kayana su sarwyaki Roadside Vendors Welfare Association RSVWA Manipur gi Kunipan Suba Foundation Day Pangthokre GM Hall da Pangthokiba Thoramaduda Environment and Climate Change Manipur gi Director Dr. T. Brazukumar na athoiba mitung RSVWA gi President Khetri Tamana Thoramapu Railway Manipur gi SP Thokchom Krishna Tombi Special Commando Khavaishoi gi OC Loitongbam Vivekananda National Hawkers Association gi Working President Mir Inyat Ali Vakri Amadi Manipur Ima Kaitel Fambi Apunba Lufki President Oina Bilasini na Kanaba Mitunglen Singh Oina Saruyaki Thoramadugi Manung Chana RSVWA Giluchingbi Oibirambi Laikirabi Ima Taruki Saktamda Miam the Laisu Katun Ikai Kumnabasu Utki Ngasiki Thoram Aduga Mari Lenina Paumi Singa Unavamada Association Adugi President Ketri Damana Haikibada Street Vendors Singi Oiba Protection of Livelihood and Regulation of Street Vending Act 2014 Asibu Implement Tobiu Haiduna Kayara Khana Street Vendor Amadi Association Asigi Maikadigi Wakatuna Lakrabasu Ngasi Faba Mari Lenaba Singna Tabakta Ontoraktabana Maram Oraga Street Vendor Famliba Sing Asi Pangfam Tokpa Sing Asi Ngasi Faba Fangdana Leirakli Maramaduna Hariba Street Vendor Singi Oiba Ek Asibu Atuba Matamda Implement Tobiu Hainasu Amhangna Appeal Toki Roadside Vendor Welfare Association se ko yangal lingai matamda ko gi state fam biba ko gi maibel chen ma'am sing si ko tangai fadana no mugi zara tan mugi demakta makoi kithel gi ima sing si marum thupna akoi kithel gi nakal stage da matai stage da podun tholakko matamda matam gi authority singa mukna ba khotna ba kaido ma'am si yam toina matamdu da yangal lingai matamda tawrome adu hojik ti ko yam chathina akoi ke haitare adugumba harassment ma'am do handare aina ko de lobu yai adugo loinana Mamang da palamba ekoi ge dugum lawa honorable chief minister gi lenga ki matam dasu ekoi street vendors sing se rehabilitate tawna na bagi da makta ekoi temporary market amasu ekoi chabirami adu masina ko na natte hojik lairiba manipuri conflicts dasu nong gi ekoi street vendor masing se angak bu phang hen kalai adu hen kalak taraga su pot chit bagi sangi conflict sigi manung state da yam sakina handarakba mayam amasu ekoi thingnai adu tasengna ngasigi foundation day da lakma matam da ekoi street vendors singi site gi association gi site tege ko lenga ta khamjaning base 2014 gi street vendors singi protections of livelihood street vending act 2014 che masi athu matam de implement to biu haidana ko na hairaga lakpa che masi to bida basina street vendors sing da phangada ba social security ma'am sing do ngasi fawda phangdana lai adubu nakal amarom da amo prime minister atmanirbhar nidhi scheme gi makada di ko street vendors se ko gi association sigi oina mi lising gi mathakta ekoi apik pa makal gi loan dumadi ekoi pangi madugi damakta di ekoi nungai bado ekoi fongdok chari adu nataba ato pa ekoi street vendors singi narak pa yeglak pada magi tangai fadaba phangada ba adu makoi gi macha masu singi mahi masing tamba matamda ekoi free of course ko hening ba adu mayam sing do adu dinga si ekoi phangba ngamde aduna athu matamda manipur lengakna ko street vendors singi protection piba yaba adugumba action masi implement tawaningi aduga loinana lengak sigi makada ekoi street vendors singa sigi damakta ekoi welfare paikat pasiga loina ngasigi foundation days na lakpa matamda hauji ki oina malem gi oina climate crisis mayam ama laktana ekoi da yam sathiba koi climate ki impact mayam ama ekoi street vendor no gi chara tanjaba singsta phangba aduna maram oira ka ngasi climate ki crisis se maslenga ki site gi su akan maming sangal ningi aduna maram oidana ekoi ngasi gi mifams deida manipur sarkar gi Ngasi is last arm and duster bandi gi thoram ama Jamia Ramania Sorana Sinduna Jamia gi campus ta pangthokre thoram aduda Jamiat Ulama Manipur gi President Alhaz Hazrat Maulana Said Ahmad Kasmi Jamiat Ulama Manipur gi Vice President Rabita E Madaris Islamia Arabia gi President Oibetanatana Jamia Mahmudia gi su Saikul Hadis Oriba Alhaz Hazrat Maulana Siras Ahmad Kasmi Colonel
MD Manjur Kakching Jila Parishad ki ex Upadhyakshya MD Nazimuddin Amadi Alhas Hazrat Maulana Abdul Haqqu Qasmi Founder President Ngapigani Principal Jamia Ramania Lunina VIP Kiana President Member Oiki Tharamadida Jamia da Handak Jaigi Hafiz ki study Lushinduna Hafiz ki Mingtol Fanglaba Mioi Nipan da su certificate kutsina bagal Lunina Manamatum Kaya su Piki Tharamaduga Mari Lenina Alhas Maulana Siras Ahmad na Fongdokibada Hafiz Loiraba Singda Hayeng Yumda Halaga Lekai gi Afaba Oiraknaba Honaba Society Asida Fattaba Kayadagi Ngaktoklaga Afaba Samasama Ohenbada Achawa Thaudang Lobak Ngamnaba Honabaga Lunina Isagi Ihaibu Ngaksel Duna Thamnaba Pauta Kaya Piki Thauramgi Aroibada Jamiat Ulama Manipur ki President Alhas Maulana Said Ahmad na Dua Tauduna Mapung Fana Loishinki Second DCA Players Stays Tournament 2026 Mapung Fana Loishin Kray Chess Academy DCA na Sinduna January tang 13 amadi 19 da player kuntra marina sarugyaduna pangtokiba tournament aduda Dayananda Thaudam na champion oiki Lemba Sogaizam na second position Viral Mongzam na third position gima fam kanba ngamki ngasi pangtokiba tournament loishin bagi thoram Aduda Ariba Mohindra Sarma President Manipur Chess Association Taurangbam Indrajit Singh Councillor Iribok Ward Number 6 Laurembam Sandif Mayday President DCA Tournament Committee na Athoiba Mitunglen Singh oina sarugyaki Imphal West ki manung channa leiba Tourism Ground da Bank of India staff Manipur na sanduna first interbank friendship tournament ki tarukli janba numiki ahan basana ki ba match da Bank of India na RBI bu wicket mapanda thoiba ngamkre amadi Bank of India gi Bovina man of the match ki mana laukre ani subasana ki ba match da Bandhan Bank na MRB bu walk over da thoikre First state level KCC Open Tennis Ball Cricket Tournament 2026 ki Nipani Chanba Nimita Ahanba Sanakiba match da Q10 na SSYC Nganukonbu runs kunmapan henduna maitiba bikre amadi Q10 gi Zivan maintain a man of the match ki title lokre ani suba sanakiba match da Mr 11 na SSYC Nganukonbu run tarataret henduna mai pakre Mr 11 ki Thokjom Nisikan to man of the match ki title fangkre ahum suba sanakiba match da Mr 11 na Q10 bu run taramanga henduna maitiba biki amadi Mr 11 Simex na man of the match ki mana lokre Club War Manipur Season 3 Lakliba January ki tang kuntra mathoida Manipur University ki Centenary Hall da pangtoklagani hari season aduda India amadi Nepal gi fighters sing sarugyabaga lunina semi professional amadi amateur fight ki sanaroi sing da hena thongna hapkani maramaduna miyam na su support tobiu haina bambam thongnauzam CEO and founder Club War Manipur gi maikidigi phongdorakli Arabada Mareba Pau Amona Pisari. Coordinating Committee on Manipur Integrity COCOMI gi Anuba Convener Oina 𝐁𝐫𝐸𝐬 Tiren na Thabak Tauba Hauradani. All India Congress Committee AICC Secretary amasung Party SG Manipur in charge Christopher Tilak ngasi Imphal da tunglakre.
North East Window na sandok sa riba nimitangi pa umatang sa daloy sa rin miyang tabiribes singbo muka hanna John Mabam na kurumjari.